ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯇꯣꯟꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯊꯧꯔꯝ ꯑꯃꯗ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯈꯪꯗꯦ ꯁ꯭ꯇꯦꯠꯀꯤ ꯈꯪꯗꯦ ꯑꯦꯗꯚꯔꯇꯥꯏꯖ ꯍꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯁꯥꯃꯤꯁ ꯕꯦꯡꯒꯣꯂꯤ ꯕꯣꯔꯣ ꯍꯥꯏꯔꯤꯕ ꯂꯣꯟ ꯑꯍꯨꯝ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯒꯤ ꯊꯥꯛꯇ ꯊꯝꯕꯤꯗꯗꯅ ꯂꯨꯔꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯃꯇꯤꯛ ꯆꯥꯅ ꯇꯝꯃꯕ ꯅꯍꯥꯔꯣꯜꯁꯤꯡꯅ ꯗꯔꯈꯥꯁ ꯊꯥꯕ ꯐꯥꯎꯕꯗ इंटरव्यू अदो जाउजेगे अदना थाबा बाबुदा जाबगी खुदोंग चाबा पिरक्तबा मतम मतमदा लाउथोप कया अदुना अखोय से करमहाना तौरेरगा अखोयगे आंगांग सिंग से लुरबा कॉम्पिटिटिव एग्जाम दा सरुप जाबगे हाइबगी समम नब कया अदु लेदुना अखोय ऑर्गेनाइजेशन सिंगी खुनाय सिगी मांजिल थाना चेंबिरिबा पुनमकसिना ꯊꯦꯡꯈꯥꯡ ꯀꯌꯥ ꯀꯌꯥ ꯑꯩꯈꯣꯏꯅ ꯀꯨꯞꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯗꯨꯗꯒꯤ ꯀꯔꯝꯍꯥꯏꯅ ꯀꯟꯁꯤꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤ ꯇꯧꯔꯒ MLPCCꯅꯆꯤꯡꯕ ꯑꯇꯩ ꯑꯇꯩ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯌꯥ ꯀꯌꯥ ꯑꯩꯈꯣꯏꯅ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯁꯦꯝꯕ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯑꯇꯩ ꯑꯇꯩ ꯑꯩꯈꯣꯏꯕꯨ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯄꯤꯗꯗꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯊ꯭ꯔꯥꯛ ꯖꯥꯟꯅ ꯊꯝꯕꯤꯔꯤꯕ ꯑꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤꯁꯨ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯅ ꯃꯇꯝ ꯃꯇꯝꯗ ꯖꯣꯏꯟ ꯑꯦꯛꯁꯟ ꯀꯃꯤꯇꯤꯅꯆꯤꯡꯕ ꯁꯦꯝꯗꯨꯅ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯑꯋꯥꯕ ꯀꯌꯥꯁꯤ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯛꯇꯨꯅ ꯑꯋꯥꯕꯁꯤꯡ ꯑꯁꯤꯗꯒꯤ ꯀꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯖꯪ ꯀꯌా ꯆꯪꯗꯅ आंदोलन कया तौदना धरना चिंब कया तौदना अदुम लापनी लाइबा मरकसिदा अखोइना हरिबा थुदो हंदोंना मतिक चाना लाइक लाइसु हैरबा क्वालिफाइड होरबा मते छात्र सिंह मणिपुरी मीडियम दा तंबा खंगे अतोपा मीडियम दा तंबा खंगे मखोइना असमीज बेंगोली अमसुंग बोडो लोनगी पीरिबा खुदोंग चाबदो मते लोन असिदा पीबीदबदुना नखोगी लोन असिना एसोसिएट ऑफिशियल लैंग्वेज ओइदबनिना सेंट्रल की मरु एबा थबक कयादा नखोई थाबजारो हाबगी सैखल लमा थंबिरपदुगगी अखोई से क्रमायना नांथुकसिगे हाइदना जंगान कया आंदोलन कया तोरखिबनी अदुबो मदुगी महै अदो फंद्रिङै सरगसिदा थोदो हंदोंना ऑर्गेनाइजेशन खरना लुचिङरगा मरुइना पनबजाबा मैफागी चाउथोक्सना पनिंगबदी अखोगी नाव हेराजितना मैफागी लुचिङे हरगा अखोगी थोदो जामना खुंगंग कया कयागा खुंगंग चामगा कुंथ्रा हेनबा खुंगंग सिदा खोंगना चटपा खरा गारीना चटपा खरा तौरेरगा चाउरबा अखोगी इहो अमा सागलखी इमालोना जायफरे इमारोन कंसी हाइबगी हरिबा अखोगी असम सरकार देगी खुदोंचाबा कया नाथैदुना थंबिगदबसे करिगुंबा अखोगी लोन असिना असमगी एसोसिएट ऑफिशियल लैंग्वेज फंगबदी पुनमक अदुदगी कोकनी हाइबगी आसासे अखोइना तौजरगा मखोइना मैफाना लुचिंगरा फमखिबा मिफम कयागा अवाबा कयासु थेंगनाकी मफम मफमदा मदुगी मायोक्ता अकनबा वाहै सिजनबा नातै चादबा वाहै कया सिजनबसु थेंगनाकी अखोगी स्वागी इनक नकपा खुंगंग ममिंगदे पंजरारोगे हारिबा खुंगंग खरदसु हारिबा मैफाना पुजरिबा भेनार दुगी मयेगना चिंगबजसु मसि लौथौ प्रकादना हाइबिदिबा कया हारिबा सिंसे आइना समजनजरगा हाइनिंगबदी अवाबा कया थेंगनारे हरगा मसिगी इरानसे अखोगी मरक्ता सागलरगा अदुमदुम चथरपा अतै अतै मरु ओइबा ऑर्गेनाइजेशन कयाना हरिबा अखोगी अवाबसदगी कोक तबजादे अखोगी नहारोन अखोगी खुनायसे अनोबो जेनरेशन ना जामना वहावरगनी हाइदना आंदोलन कया तौरपदी मदुमदुम चथरपदना अखोगी अखोई मेतेना मपुंगना ताबा मेते पांगना मपुंगना ताबा खुंगंगसिंदा अखोई मसिगी खुदोंचाबसे पिबिउ हाइबदो अखोइना इकांग खांगौदना हरिबा अखोगी खुदोंचादबा कयादबु सरकार नुंसिबिरे हरगा पनबजाबा मतंग आई हिंसिन जाओगे अखोई पुकैलुकी असिगैसिदा
ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯦꯜ ꯁꯦꯟꯇꯔ ꯑꯃ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯐꯥꯎꯟꯗꯦꯁꯟ ꯁ꯭ꯇꯣꯟ ꯇꯧꯈꯤꯕ ꯅꯨꯃꯤꯠꯇ ꯂꯣꯀꯦꯜ ꯑꯣꯅꯔꯦꯕꯜ MLA ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯁ꯭ꯔꯤ ꯀꯧꯁꯤꯛ ꯔꯥꯏꯅ ꯍꯥꯏꯔꯤꯕ ꯄꯨꯀꯩꯂꯨꯞꯀꯤ ꯀꯜꯆꯔꯦꯜ ꯃꯅꯤꯄꯨꯔꯤ ꯀꯜꯆꯔꯦꯜ ꯁꯦꯟꯇꯔ ꯁꯥꯕꯒꯤ ꯖꯇ꯭ꯔꯥ ꯍꯨꯟꯕ ꯐꯥꯎꯟꯗꯦꯁꯟ ꯁ꯭ꯇꯣꯟ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯁꯥꯝ ꯁꯔꯀꯥꯔꯗꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯣꯠ ꯑꯃ ꯁꯣꯏꯗꯅ ꯈꯔ ꯊꯨꯅ ꯄꯤꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯒꯤ ꯏꯁꯥꯔꯥ ꯏꯪꯒꯤꯠ ꯑꯃ ꯃꯍꯥꯛꯅ ꯄꯤꯕꯤꯔꯝꯈꯤ ꯑꯗꯨꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯇꯥꯡ 12 ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 7:30 ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯑꯁꯥꯝꯒꯤ ꯑꯦꯁꯣꯁꯤꯌꯦꯠ ꯑꯣꯐꯤꯁꯤꯌꯦꯜ ꯂꯦꯡꯒ꯭ꯋꯦꯖ ꯑꯣꯏꯅ ꯔꯤꯀꯣꯒꯅꯥꯏꯖ ꯇꯧꯔꯦ ꯍꯥꯏꯗꯅ ꯂꯥꯎꯊꯣꯔꯛꯄꯁꯤꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯦ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯣꯏꯅ ꯍꯔꯥꯎꯕꯒꯤ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯕ ꯅꯨꯡꯗꯥꯡ ꯑꯗꯣ ꯇꯨꯝꯕ ꯌꯥꯅꯈꯤꯗꯕ ꯅꯣꯡꯉꯥꯟꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯍꯔꯥꯎꯕꯁꯦ ꯐꯣꯡꯗꯣꯛꯁꯤꯒꯦ ꯍꯥꯏꯕꯒꯤ ꯇꯧꯐꯝ ꯈꯪꯗꯕ ꯌꯥꯝꯅ ꯊꯥꯖꯗꯅ ꯑꯗꯨꯒꯨꯝꯕ ꯑꯉꯛꯄ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯄꯤꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯁꯥꯝ ꯁꯔꯀꯥꯔ ꯑꯁꯥꯝꯒꯤ ꯀꯦꯕꯤꯅꯦꯠ ꯑꯩꯈꯣꯏꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯍꯧꯖꯤꯛꯀꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯑꯁꯥꯝ ꯗꯣꯛꯇꯔ ꯍꯤꯃꯟꯇ ꯕꯤꯁ꯭ꯋ ꯁꯔꯃ ꯑꯗꯨꯗꯒꯤ ꯑꯁꯥꯝꯒꯤ ꯀꯦꯕꯤꯅꯦꯠ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜ MLA ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ಶ್ರೀಯುತ ಕೌಶಿಕ್ ರಾಯ್ ಮಕ್ಕಳು ಪುನಮಕ್ಕು ಅꯩꯈꯣꯏ ಖುನಾꯏ ಅಸಿನ ಹರಾವ ಫೋꯡꯗꯣꯛꯄꯁꯦ ಖುದꯛ ತೋಂಗಾನ ಪುಲꯞ ನತ್ರಗꯁꯨ ꯀꯌꯥꯔꯛ ꯐꯣꯡꯗꯣꯛꯈ꯭ꯔꯕꯅꯤ ꯇꯥꯡ 14 ꯍꯧꯔꯒ ꯑꯗꯨꯕꯨ ꯉꯁꯤ ꯑꯁꯤ ꯑꯩꯈꯣꯏ ꯐꯣꯔꯃꯦꯜ ꯑꯣꯏꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟ CSO ꯁꯣꯁꯤꯌꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯄꯨꯝꯅꯃꯛꯁꯤꯅ ꯄꯨꯟꯁꯤꯜꯂꯔꯒ ꯑꯩꯈꯣꯏ ꯇꯥꯡ ꯑꯃꯗꯁꯨ CMꯅ ꯂꯥꯛꯄꯗ ꯑꯩꯈꯣꯏ ꯑꯣꯛꯃꯤꯟꯅꯒꯅꯤ ꯑꯗꯨꯒ ꯉꯁꯤ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯈꯤꯄꯨꯔꯒꯤ MLAꯕꯨ ꯃꯌꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯁꯤ ꯍꯥꯏꯕꯒꯤ ꯊꯧꯔꯥꯡ ꯇꯧꯖꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯄꯨꯟꯁꯤꯜꯂꯔꯒ ꯃꯥꯕꯨ ꯑꯩꯈꯣꯏꯅ ꯇꯔꯥꯝꯅ ꯑꯣꯛꯁꯤ ꯂꯣꯏꯅꯅ ꯇꯥꯡ ꯑꯃꯗ ꯂꯥꯛꯀꯗꯕ CMꯕꯨꯁꯨ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯃꯁꯛ ꯅꯥꯏꯕ ꯇꯔꯥꯝꯅ ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯑꯗꯣ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯄꯨꯛꯆꯦꯜ ꯑꯃꯠꯇ ꯑꯣꯏꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯄꯨꯝꯅꯃꯛꯀꯤ ꯑꯄꯨꯟꯕ ꯑꯣꯏꯅ ꯄꯥꯡꯊꯣꯛꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯇꯧꯏꯃꯜ ꯈꯪꯕ ꯎꯠꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡ ꯇꯧꯖꯔꯤꯕꯁꯦ ꯃꯄꯨꯡ ꯐꯥꯍꯟꯕꯤꯌꯨ ꯍꯥꯏꯖꯔꯒ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯒ ꯌꯣꯐꯝ ꯇꯦꯟꯁꯤꯟꯖꯔꯤ ꯃꯌꯥꯝ ꯊꯥꯒꯠꯆꯔꯤ